Ideal Girls College Akampat Relief Camp Amadi Porompat ke Veterinary Relief Camp Leiba Idps Singi oiba Meepham ama Ideal Girls College Akampat Relief Camp ngarang Pangthokhre Meepham aduda hauzik IDP singna thengnariba khudongchadaba singi matangda yamna kupna khanaki haire Meepham aduda saruk yakhiba ningthaujam samananda Education Secretary Committee on Protection of Migrant Victims Morena Hai Relief Camp ani asida leiba inmate singi birth certificate sempagi affidavit launaba honabada khudongchadaba kaya mayuknare affidavit launaba kaching lapkhaida leiba magistrate unanaba chatpada yamdrabada lupa chamanga di change amuk chatpada unaba phangtabasu yawi affidavit aman launaba honabada senthok lambi ningthina leitaba IDP sing sel yamna changbasu yawi mamangda Imphal East District KDC Kuman Them Dainana CMHT card sembada relief camp ke mari leinaba STO na sign tawraga semba yahan ke birth certificate ke affidavit asisu relief camp ka nakna na leiba STO na piba yabagi ayaba adu mari leinaba authority na pibiyo birth certificate ke affidavit asida natana OBC income certificate amadi character certificate na chungba piba desu awaba mayok na hanbiganu haina mahangna makha taki health card sembada akoi concern kenosina aham badadi concern disina approve tor mutung sema mane adubo kenona hojikti area dugi akoi relief camp dubu scenario be age duna magistrate no sign toraga health card semba yare aduga chak manana akoi hojik affidavit sijo akoi gi relief camp jibu scenario be age sina sign to biraga affidavit piba ya bagi power du haiba concern age do jida pibi waina mayam sing ngasi apunba ke mani sigi apunba Meepham sigi kenosida gi akoi mari lena bipakta haijari